Ghost of Kyiv ki pau Ukraine Yakhidre Russia gi mayokta lan asida mai pakpa kayagi damak thagat nakiba legendary fighter pilot Ghost of Kyiv haibadu wakhan na sajinba mani haina aroibada Ukraine authority na phongdokre wafam adu Ukraine gi Air Force command na Facebook ta phongdoklakibane Ghost of Kyiv adu Ukrainian singna semjinba character superhero legend amani haina Ukraine gi Air Force command adu na haikhe Thangja numita social media platform amada thagatpa message aduna pausing sandokringai ge mamang aduge haurakpham sing adu check tawnaba miyamda appeal tawraduna information hygiene gi basis rules adu thausadaba tawdana aikhoina Ukrainian community da haijari haikhe Russia gi fighter jet kuntra kapthaki haiba masagi chahi kunmathoi suraba major stepang taraval kabu hero fighter pilot amani haina masakta khiba adu The Times of London yauna pau kaya marumna legendary amani haina phongdokhiba matung Ukraine authorities na sengdok warol asi phongdoklakibane Mars taraga humdoida lanfam amada mahak sikhre amasung mahak laikhidra batungda mahakpu Hero of Ukraine medal ama piduna ikai khumnakhre haina hana Ukrainian authorities na phongdokhibane adubu mahak Ghost of Kyiv nate amasung mahak na Russia gi plan nifu kapthakide haina hojik laibak adugi Air Force command na chetna phongdokhre Kyiv amasung region adubu mai pakna ngakthokliba Tactical Aviation Brigade ki yamna qualify oidaba pilot singi apunba spirit adubu khangladuna Ghost of Kyiv adu hingli haina tweet amada Ukraine Air Force na haikhi Zelensky amadi Hitler Nazi ngaktane makhoi gi hakchangda Jews ki ichele Lavrov Russia gi Foreign Minister Sergei Lavrov na yamna nauna controversy oiba yaba wafam ama puthoktuna miyamda thamkhre madudi hawjik Ukraine gi president oriba Volodymyr Zelensky amadi German gi dictator Adolf Hitler animak Nazi ngaktane makhoi gi hakchangda Jews ki ichelibani haina phongdokre Lavrov ki wafam asida Israel gi Foreign Minister Yair Lapid na ikaiba piba mawongda Russia gi Foreign Minister gi wafam adubu ngakpiba yaroidaba chanadraba made puwarida lana miyamna launa hogadaba wahayini haina phongdorokle Jews singna matam pumnamakta kanabusu tamthina hatkhiba leite Lavrov na phongdokhiba wafam adubu akanba mawongda yaningdaba phongdokladuna Israel na Russia gi Foreign Minister asibu makhoi gi laibakta laktuna mahak na haikhiba wahi sing aduge explanation pinanaba kaukhre masida natana Ukraine gi Ministry of Culture amade Information Policy na Center for Strategic Communication and Information Security gi matangda Lavrov na ngangkhiba wafam sing adu quote tawduna thambaga loinana Ukraine gi President Zelensky na Jew ama oiraba su mahak na kaidongnungda Nazism bu lana yengkhiba leite Hitler su Jews ki ini haina mahak na phongdokre Court singda case million nifu High Court singda civil case million 4.2 criminal case million 1.6 pending leire AG laibak asigi Attorney General KK Venugopal na Supreme Court pangthuki laibak asigi tongan ba High Court singi Chief Justice singbu taram na ogladuna ikai khumna ba utkhiba thoram amanda hawjik laibak asigi Trial Court singda case million nifu High Court singda case million 4.2 amasung criminal case million 1.6 pending da leiri haina phongdokre Nagaland da NPF kaire NPF ki MLA kunmathoi NDPP da merge tawkhre Nagaland da laingak paibada yauriba Naga People's Front NPF machet ani thokna kaire party asigi MLA kunmanga leibagi manungda kunmathoi Chief Minister Naifiu Riona Lusingba Nationalist Democratic Progressive Party NDPP da merge tawkhre laingak paiminaba political party singi marakta party thugaina dabasu NPF na kari firep laurokadagi haiba khangba ngamdre aroibada tabiriba pumnamakpu thagatchari